Hौzik faubagi khwaidagi update ba paw tabiriba singbu Bisanta Saikomna taram noksari hauzik ahamada maruiba paw miyamda pijari Lenga kitabak sangbada siki ama fauba corruption taurois sel piramba lauramba animak jail da sangani highness minister Nongthomam Birana Fongdokre Exam manungda sumang lila sanararoi haina sumang lila council na Fongdokre Ahan ba aikhoigi Imphal Film Festival hogdokre Festival makata na amuhana mai paghange haidabadi lengaki santhang matautai haina Syam Saramana Fongdokre Si Minister na Sagol Kangjagi mitam sangat sagaliba sing yangsinkre Loina na Hollywood film gi matau gumna kar ama yumanungda safukan na thongjilapadagi angang ani lalamdaure Hauzik maroiba paw sing miyamda sandong na pijari Mahak kilangak matamda sahi mga asida mahak na langaki tabak chang bayang na hiram kuding da sel siki ama fawba corruption tauroi kanagumba wadong bada sel piramba amadi lauramba animak marali haina lawbaga loina na animak jail da sangani haina si Minister N. Birana Fongdokre BJP hangang mandal na sinduna nisu grand luang samam da pangthokpa si Minister Biran okpagi thoram da si Minister na makata na haiki tabak ama sangbigini haidana kanagumba sel lahoraba Mangwanda paw pibirau corruption ga mari na ba sel law basu pi basu jail da sangani animak maralai bahang ne sor palaga wasakli mahaki matamda corruption sungtau toroi masi mahaki imung dagi haugani haina Fongdokre isorna haidi badi migi thogol taw haibani isorna mandir da lakta basu yai migi thogol matom lomna taw haibani mandir da toina chalaga fataba thabak tawrabadi isor ningbagi mathau ta de lai takna tana ninglaba matungda drug Tap tana yolaga lairabadi kanagi laina changani adugumba fattaba thabak tawbasingdi lai ninglunu laina sungchan chaloi haina si Minister Birana Fongdokre Class 10 amadi 12 exam gi yenglaga Manipur State Sumang Lila Council gi makada leba lila kanglup singna lila sanaba leplagani haina Sumang Lila Sanglen Palace Compound pangthokpa pawgi mifum amada Manipur State Sumang Lila Council gi President M. Purimar Silai mana Fongdokre mahangna makata na haikibada exam matam leptringaida lila barto lokibasinggi exam loriba matungda mathang manau naina tawwa yanaba singani sahi kudingi April 12 da mapam ahumda pangthoktuna lakpa Sumang Lila numit adusu Sumang Lila Sanglen Palace Compound Imphal da oina adumuk pangthokani masida lamda masid leiriba miyamna Sumang Lila bunung shibibaga lunana artist singna hotnariba pumba puning thawatpiu haiki Ta sigi session mga na pangthokadaba class 10 amadi 12 exam gi khallaga exam manungda Sumang Lila sanazararoi loina laliba April 12 da iboyama Sumang Lila Sanglen da Sumang Lila numit function amaga loina pangthokani matungda Sumang Lila council na khana nainatriba luptara humdoina Sumang Lila athingwa thambirakano haina MSSL sigi cherol amana Fongdorokli Manipur State Film Development Society na sinduna ahan ba aikhoigi Imphal International Film Festival nga sidagi haukre haina Manipur State Film Development Society gi cherol amana hairi cherol asina hairi tauromasida saruyakiba saknareba film maker pradhamasiri aribam Syam Saramana Manipur gi film bu phagat hanabo hanabadalanga ki tangai fadaba mityeng Manipur gi cinema gi chahi yankai suropagi Golden Jubilee gi taurong mari lenana Palace Compound da leiba Manipur State Film Development Society gi auditorium da numit mga nisumna sathagadaba ahan ba aikhoigi film International Film Festival da sarugyakiba Pradhamasiri Award aribam Syam Saramana makata na haiki ngasi Directorate of Film Festival Ministry of Information and Broadcasting Government of India gi miyeng makhada Manipur State Film Development Society na senduna pangthokliba aikhoigi Imphal haina mingthon ba ahan ba International Film Festival asimag lamda masida leiriba film maker amadi film bu pamjaba singda anoba inot ama piba ngamlagani festival asigida malangang nakanaba miyeng changbagi mathakta Tokhaiba fan tamduna chahi ani kudingi pangtok haningbagi apamba wafum thamkibaga lona mahangna makata raduna haidi atopa India gi state kharada masagi lengang na film sakhotnaba
तोखाइबा फन काइथोक्तना मपुंग फाबा फेस्टिवल पांगथोक्तना फिल्म गी लमदा मथौ तौरिबा मियोय सिंगबु पुनिंग थगवतली अदुबु लमदा मसिगे ओइनदि मणिपुर गी फिल्म सखोतनाबु होनबदा लंगांगना थोक्सादबगी ममी चाउना ताब उरी मगुल लैबा मालेंगबि थाक्ता चांगदमनाबा फिल्म पुथोंनाबा स्टेट असिगी लैरिबा फिल्म इंस्टीट्यूशन सिंगना निंगथिना हिंगननाबा होनबगी तंगाई फदबा लೈ हाइनसु फिल्म मेकर प्रथम श्री श्याम शर्मना मखाताना फोंगदोखी Film Festival Hagdopagi Thorom Aduda, Directorate of Film Festival, Ministry of Information and Broadcasting, Government of India ki Deputy Director Tanu Rai, Assam Film Maker Amadi Critic Utpal Borpujari, Meghalaya ki Film Maker Amadi Critics Pradeep Kurba, Art and Culture Department ki Commissioner Mongjam Zoy Yauna, India Amadi Atopa Lebak Sangdagi Lapa Film Maker Amadi Director Kiana Sarugyaki, Amaramda Numit Mangasum na Pangtokadaba, Film Festival Hagdopagi Thorunga Mari Lenana, Manipuri Film ki Sangnadaba, Director Romi Meitegi Film Aikugi Yumgi, Premier Sosu Utki Lenana Film Festival Asida, Ukraine, South Korea, Norway, Philips Amadi Germany ki Film Singju Utkadauri Hari. Hollywood film ki mato gumna kar amana yum manungda safu kanna yum gi phaglang phawdok laga thogjilak padagi pamungda tumduna leijaba angang ani gari na takpadagi lalam gadore hari thodok asi ngasi nongalamdai pung ani makhaidam taba matamda Lampan Police Station ki manung chanba district complex ki mayuk nabada leiba Naurem Thong Landstrom laikai da thokibani kar aduna yum phawdok na thogjilak liba yum aduda hygrism chetan apokpa lekidaba tombigini soglaba angang ani adu chetangi machanupi amadi machanupa amagani hari thodok adu kar aduna nungsiki mamang thaduna thoroklaga gari ani thomlamlaba matungda hygrism chetan chahi humpu hariba miyo isigi yum gi phaglang phawdok na paisilakibani hari thodok asigi matangda chetan hai yumda thogjiliba kar asi number thade kar asina high column dagi nungsiki mamang thaduna Thorom laga khamdana leijaba alto car ama thomlamba matung activa ama amuk thomlam laga mahaki yum manungda sapu kana thogjilakpani madudagi angang anina tumdana leiriba phaglang aduga konana thogjilak laga inkibani hari car adu thorukiba miyoi adu wangkhai mayum lerektagi kaisam bombing apokpa kaisam Indrajit kawi hari bombing na phongdorakpada mahakalana lakiba nupi macha amana miyoi kharana gari machada tanakpadagi nungsikkamna yangna thorokpadagi control tawba ngamhodabadagi laibak tiba thodok adu thokibani thodok asiga mari lenana car thorokpa bumika langminaba nupi macha amade makhoi butanarakpa miyoi sing adu thorokpa activa Lampan Police na lakhoi hari Chief Minister N. Birena Marjing Singh da Hose Sangbaliba Fit Chama Kun Wangba Sagol Kangjagi Mitam Yangsin Kre. Yangsin Kongchit Atuga Mari Lenina Chief Minister na Fongdo Kibada Maliam da Maming Lairaba Polo Masana Asi Manipur Gumba Apipa State Amadagi Horuk Kibani Haiba Si Manipur Kurimaki Southok Saningai ni Madam Ama Oiri Mapam Asina Ekogi Southok Saningai Oiriba Polo Yokatpada Maru Eba Taudang Ama Lauragani Hari. Hauzi State Asida Pakaliba Atopa Tourism Projects Singi Marakta Mapam Asinalam, Koiba Singi Maru Eba Puning Singsin Pam Singi Manungda Ama Oregani Haraduna, Metamasi Atuba Matam da Hangdok Naba Taurang Tauri Hari. Iramdam Kanglepak Asi Sakotpa Awan Balang Pagi Mingda Madi Mitau Tambada Henzen Mandana Fazraba Ipa Ipu Singna Tambina Banat Ki Saktam Channel Launched Pijit Saksa Kayabu Laika Tana Bamang Nabo Ohelakli Haida Kanglepak Women's Welfare Association KWWA Gi Organizing Secretary Naurem Thoi Bilaimana Fongdokre Wapam Asi CC SKG component body ama oiriba ke WWA na sindanga si Gem Hall Infanda akogi puariga sagon naduna chaliba kanglei nupigi faneki pribanda lotliba khoi mayek haiba sida nongmagi oiba seminar da sarugya kiba subhasini na phongdoki mahang na makata na haikibada malemgi phambang asida leiriba matik leiba fur kanglub apunba masa masagi puariga sagon naduna fajaraba channelon chat pijit sakset Kaya ningtin ang aksendana tamnari amasung masak tok na yokat nari.
लोनना मालेम साफु कन्नब होंगलपा ओन बकया चनबी किया लाकलबसु मसा मसागे फुरुप कंगलुप संगी नाट के सक्तम चन लोनचत फजरब फेजत चक्सा लाइंग लोनचत पुंगाक्तना थमजब ngamli साखलपगे लमजेंदा यावदब याद्रबसु खुनागी ओनबा द इरोइनदुना चतब याद्रबसु अखोगी सक्तम अखोगी कनानो हाइना मालेमदा सक्ताक मिंगसल ओइगदरुबा हिरम सिंगदी तंगाई फदना ngak sindana thampam thoktabra haina hangnaduna अखोइना साउथोकना हिंजरिबा पुवारिगा सागोनदुना लाक्लिबा फेजत लेटेंग सिंग योखतपगी पांदम मरु ओइना मिटै मिटैगी पनेंग मयेक नाइबिगी मतंगदा नोमगी ओइबा खननैनबगी थौरम असि पांगथोकपनी हाइना फोंदोकली मणिपुर की मांगसिलक्लबा इंडिजिनस मसाना सिंगबु योखतुना थमनबगी पांदमदा सिटी क्लब हैरोकना सही खुदिंगी सजिबुगी नोम पानबा चेरावबा निमित्ता पांगथोकतुना लाकपा यूबी लाकपी येंदमनबा ngasi हैरोक पार्ट 2 लितान मखोंग दलेबा क्लब असigi सानाबुंगदा तोवान तोवानबा कल्चरल प्रोग्राम कयागा लोनना थौरी चिंगनबीगा लोनना कुनगा तरुक सुबा यूबी लाकपी येंदमनबा पांगथोकरे हाइना यूबी लाकपी सांगदमनबा अदुदा हैरोक तलेबा क्लब कुनगा मरीगी खंगलबा सानोरे कुनगा मरीना सरुक याखी मतम अमदा लेरंब निंगथौ पालिंगैगी चटनबीबु निंगसिंगदुना थौरम असिगी निंगथौ खंदुना पांगथोकिबा थौरम अदुदा निंगथौ ओइना निंगथौजम गोपेन मैतेना अथोइबा मिटुंग यूशिंग प्रेसिडेंट जयचंद्र कोंथौजम सोशल एक्टिविस्ट प्रिंदा थौनौजम सिटी क्लब हैरो के प्रेसिडेंट एन इबोमसा निपको के प्रेसिडेंट टीएस मनिहार कदा के प्रेसिडेंट एस प्रियो कुमार मेरिलैंड की एमडी डॉक्टर पिबारेल हैरोक पार्ट 2 जीपी की प्रधान नॉमिनी प्रेमजीत हैरोक पार्ट 1 जीपी की प्रधान एल खंबा मसुंग वांगबल जीपी की प्रधान हैस मणिचंद्र नाखनब मिथुंग सिंह ओइना सरुक याखी तौरमदुगम मरी लेनना यूसिंग प्रेसिडेंट जयचंद्र कोंथौजमना हाइकिबदा अखोगी इपानात इपुनात थंबिरंबा तांगलब लनसिंग असिबु योखतनब होनबा हाइबसी अचुंब खोंथांगनी अखोगी मितै हाइरिबा मणिपुर जाति असी मतम अमदा लांदा यामना हैथोइ सिंथोइबा जाति अमो ओइना मतम अमदा मनिंग मखा तमना हाइना हुमना पालंबा जाति अमनी मतम अदुगी इपाइपु सिंगना थंबिरबा साना खोनबगी तांगलबा मसाना सिंग असी मसा मसु ओइरिबा अखोनि योखत पाइबसी अखोगी इथौदांगनी हाइदना मसाना सिंग असिबु स्टेट की अमदी मालिंग थांगता पुकतुना सक ताकमिनबदा अखोइ पुन्ना होतनमिनसी हाइना फोंदोकली मणिपुर कोविड-19 पॉजिटिव ओइबगी सांग सिंथानिंगाई ओइना हंतरपगा लोइना होकिबा पुंग कुनगा मरीदा मियोय जनिगे कुनहुमदोय कोविड-19 टेस्ट तोबा मतमदा मियोय 13 नौना कोविड-19 पॉजिटिव ओइकिबगा लोइना पॉजिटिविटी रेट चादा 3.3 लैरी हौजिलो चलकपदा मरु एबा पाउसिंग अमुक हना मियामदा पिजरी लंगा की तबक संगबदा सिकी अमा फावबा करप्शन तौरोय सेल पिरंबा लौरंबा निमक जेल दा संगनी हाइनेस मिनिस्टर बिरेना फोंदोक्रे एग्जाम मनुंगदा सुमांगलिला सानररोय हाइना सुमांगलिला काउंसिल ना फोंदोक्रे वा खनरिंगैदा लुप तरागा हुमदोइना तिंगबिरकनु हाइना काउंसिल ना हाइरी अहानबा अखोगी फिल्म फेस्टिवल हौदोक्रे फेस्टिवल मखाताना अमुक हना माइ पखनगे हाइना बदि लंगा की सेंथांग मथौ ताय हाइना श्याम शर्माना हाइरी लोइनना हॉलीवुड फिल्म की मतौ गुमना कार अमा युम मनुंगदा साफुकना थौजिलकपदगी आंगांग अनि लालमगदौरी ngasiगी oina pizariba paungsing asiga loinana loizare diamond redana numidang wara matamda fongba paukse singdagi lokthokjaba maruiba pau miyamda pizaba tabiriba singbo muka hana kurumjare Lengsen Biro, Miang with the Makudong Sana Namagadam Lazare, Sur Hospital, Kangabo.
ꯂꯦꯕꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ